Huzik security advisor koigi unified command pai akoina koigi mayam na khwai degi langtak na riba huziki kari unified command gi action che the security advisor pari basina lowdri bas kari gi no haibagi ngasi ta sena khangba ngamakta dana sena huzik state forces ngasi ani sire adagi sokpa mayam yaure huzik makoi se kari phibam da leiriba no more manung sida makoi state forces leiriba se safe oirabra oidibra haibagi question do hangning bagi damakta huziki Kuldip Singh unazarure adagi nahansu kuki terrorist sing tu khulai pai da sing tu na koigi micham praja mari ma tamthila hato pikhrabane aduna adugi matang da su yauna ngasi kari huji manipur da thani pan hena thok bi masang se kyam kuina khanga gi lagi doino state forces mayam state forces ngasi shokpa yoksal abani haibadi makoina pai ba khulai mayam da chumnagi nongmai macha ma adi koigi village protection ngak na bagi pot natre helicopter bau kaptha ba ya bagi pot yaure haibagi source phangabani adu taragadi cd war ne ba atopa country dagi chang pa war ne do adugi matang da hangje ai changja matam da huzik sar kyam kun ngai bi doino unified command pai bi bani adu si po se kyam leidun haiba matam da mahak na phongai ba se ai unified command si ai tom da pai ba natte kaina amu ama haidai hai unified command se ai tom da na pai ba natte adu kai tare cm na su call to wi ai haibagi pot na matam adu unified command som na leidi haibdi som na gi thaidok ba gi du to bi gano som na pai de haibdu gi poto haibiro haiba matam da mahak na haiba da akoi gi huzik leiriba mapan dagi changjal e haibase khangaba natra usgasi officer amagi voice viral oiba matam dasu mapan dagi burmese yaure pdf bapari burmese yaure state forces attack taw muthat naba tawre haibase viral tabiram bayai adudi tadri hai aduga nasai gi video amdi ubirabra aidi kuki terrorist singduna assam rifle da e nang kaigumba kumdar agadi nang kap kani hai central forces tabu kap ke harba moigi terrorist sing yaurabu da kari phibam leibigano hai matam da makoi khangi adugi di pure aduga kuki leiriba militant sing duga civilian sing siga mix tawra leigre aduna mix tawra leibani yam kan action do lokhoi pado yadabagi ne aduna kaino haibidis wadudi terrorist support tawriba mi dudi dum mosu terrorist tarabani badum sengna harbadi adudi law and order gi matung ina karigumba atangwadi group ama support tawtari mosu atangwadi dum tare adudi tawba yadebra haiba matamda mahak na hai adudi yai adugi adubogda akan action lobagi damakta assam rifle gi kangu dai leiriba forces ki kangu lakpada order pi grabane moi da chin high grabane adudi high adudi makoin adudi salsin na high bai sidi makoi adudi sar na ngangba indrena low yarabra na haiba matamda adudi natte makoi perform tawri ground reality gi pot to khangabane na adudi sir kenom ta haige akoi gi than nipan hel abasida sir kenom ta hangjage mapan dagi changjal lakpa external aggression adagi mapan dagi changjal iba yaure haibase sar na yaningabra yaningdebra amtak statement amtang pibiu haiba matamda mahak adudi haiba ngamoy adudi ai huji ma haiba proof laitri kanana no sir proof pido loima khangaba ngatani angang masabo khangabni mapane changjal ba yaure external aggression yaure ji khangabani adudi sir than nipan henjalak sibo sengna haragadi sar than nipan henjalak libo sibo mapan dagi changjal ba yaudi haiba isa khangda taragadi adudi sir adudi sir na jam chawa power am paraga phammi sibu sir adudi sir na angang machabo uraba khangaba pochida haibi sir na ba adui poto haiba ngamde hai taragadi kamai hai doino kari no hai matamda Pakistan gi terrorist da chamanan tawbo poto makoi kuki terrorist barmale changjal pasina tawrabani aduna sarkar fare sina si oigre huji khoi hangjari base huji phongphong saba pochida state police force huji leiriba leitabagduna amu mi ani leigita chu yam nungai ta sigi porta su sana commission sem gadabni kumai semi bano adagi nahan siri bada suju central forces ka 200 meter dang khena na paw leirabani adu taragadi 200 ka khena leiraga security leire na masa thabak sinthal tawba chacharuraga makoi kuki terrorist sing sina tamthina hapiba adu su central forces na 200 meter khak na leire har kan dali si matan kai hainingi hai matamda sigi damutadi inquiry ma commission ma tawrani adu khoi khangi hai adu taragadi sakenom taisage huji phongphong sari pochida huji khoi mani state forces mani huji more da lariba singse makoi se sumaina dum thadu adabra makoi se safe oidabra sigi responsibility sana lowangam gadra na haiba matamda makoi they are safe 100% makoi forces me amduna yam kana yengjalli dum thadu adabra makoi se safe oidabra sigi responsibility sana lowangam gadra na haiba matamda makoi they are safe 100% makoi forces me amduna yam kana yengjalli akoi central forces me amna makoi phazani yengjalo haibig order lay adubu man hai se kapna bada karigumba haibidi koigi warnis koigi sidi kenoni koigi kapna ribani manung da thoi bani disturbances thoi bani aduna karigumba sida asiba
asokpa kay injury yaurapadi nana aingonda safe oye haibado 100% safe oye hoibra hangbadi adudi ai komai haidu no moidi forces te sir adu haiba nate aina haibadi matomna thaduaga thammaga kanamtagi mateng yaudabida central forces yengla henbagumba adai matomda state forces thadu thammadra hangbane makoi lan kapna bada injury shokadra sokoidra hangba nate aduna sigi pose kai leibage haiba matamda maha adugi oinadi they are 100% safe ti haire emana adugi level du dadi aduna huji thanipan henjala bani sir sibau sida khangdre natraga akoi khangdi amna khang icham chamna leibadawna diplomacy sanabase sir officer oi haibe wani rajniti wala se somne hena oidabra kanong khangdi haibe ge ipona mathamjalame haibe diplomacy sanaba matamde te hujikti amaju saudna pam saudna matamde te indian nama oina haibe di manipuri mo oina khanbira no hujikti indian oina khangbiro mapade changjala manipur se india se muthat naba tawra abani adudi sir huji indian oina khanbi mataw leire indian nama oina kanba matam yaure huji aduna huji strict action law na bado saram tang tawbiro aduga mana adu ai am kan tawri adubo yam ai su yam kan tawri aduga mana kan kitang kan ngang padu ai su tawra ka tai mayam thadu o khodo pham thadu ai thadu hai tar hai mak chathi ge kai na ma hai adu somna pham thadu pai thadu tabi wari sayam thambigro sir ge duty to fazana unified command in tawbiyo hai badune na akoina khar kan haizara me aduna tasena pen da basi yam di leire ai mayam da haizaning badi Huzik akoigi kholau pulap akoi state forces sijal abani aduga yamna most important thing aina mayam da haizaning ba article 355 chatna dabra sir si huzik kari no haima matamda Amit Shah na su parliamenta there is the involvement of the external aggression laire se hairabani NIA su hairabani sir article 355 chatna dabra hangmatam damda no there is no any paper like the article 355 chatna de na haire adu chatna di kumane chatna di haim no sir kari no haima matamda mapandi external aggression yaure haibasi Amit Shah su haigrabani adu Amit Shah na haibadi kumane adu man hairakpada Amit Shah gi yam source yam chawe makoi di yamna chau agency lai adu target aingonda du gi report lai adu sir thanipan sida lai about the external aggression lai khangdri sinadi sir adugi sir gi team je yam solabra haibagi pot amasu in thamjarami aduna akoi tasena hujiki laiba points sing mana 100% safe already hairi state forces se 100% safe ore ado makoi sum ngatang kapna matam injury thok paduna aduna side ama thamkhraga makoi se chak chana cover tawri haibagi pot amdi thama imana aduga hujik laiba ngasigi thodok state forces sing sida tarak iba makoi na cookie terrorist sing sina taraiba land gi matangda nahan cookie koigi terrorist sing sina micham praja mari hatpagi matangda commission ama inquiry commission ama semgani haibai pot amdi thame sir akoi hujik akoi sir unabala isisu Mr Kuldip ta unabala natte laiba se unified command pariba security advisor unaba lakpani aduna songi power gi matung ina koi unaba lakpani Kuldip haiba nupa se unaba lakpa natte na haizara me koina aduna hujik koina mayam amtang asengba chumba se mayam pulap khangmi na mathau tai aduga yam nungai taba tawriba hujik makoi hujik central forces moi duga akoina 80,000 central forces laire haiba se mahak na hairpada report am puthore mana haibada adu aran bani 26,000 muktani lady se mapandagi changjal ai se kun taruk muktani 26,000 muktani adu state ki forces tuga 35,000 duga punjal laga 50-60 mu oibe yai adu mapandagi changjal ai se mayam na hairiba 80,000 60,000 do natte only 26,000 ni haibagi pot amatham e mana adu taragadi Indian gi army forces dagidi home ministry gi makha oiro defense ministry gi okoiro akoi khangjai Indian gi forces se yamna kai haitare yamna advance oiba technology paiba weapon paiba kangu yamna advance oiba team ni adudi huji cookie terrorist control to bang ngamdrib se karigano akoi huji central forces sing se weak oire haiba yarabra na hangma matam adu sunna temu haire aduna kitang confusion di lehowe aina haije dobamna akoi aduna jet regiment gi matang da su manahan akoi gi proof mana proof pame haidi evidence meam moina tawi tabak tawi phabagi khoigi mapandagi changak pa sing yaure haibagi proof to pame adu proof to lera kan ngang doini adudi anjat regiment manga phabagi matang duda khoi proof su lei sir da dudi mina pidra so khoi laga pirage adudi sir na adudi kamendo thodra mapandagi changak pa lai haibado hujiki akoina piraga uttora bra sir dan haib matam da adudi piro haib maliko piro haibani man haido aduna piro na hai aduna lai base masase kitang aina haizari se order pigre hai chin na traga su any cookie terrorist ka samnaba sing sodum adum akan be action lawron order pigre hai adu de somda bung tawrak tre adu di mai order se indabra hai bi question dunia muksu lai doi se mai order se indabra adu unified command se ma mu pai mi nei mu hai adu na koin uri badi ma matonda pai baduni manung da confusion ma lai basina sidagi hobadi confusion lai base koi de prajara chamam na haleba aduna the main question is like akoi huzik layami ba forces sing simatic chaba 26,000 sina konadra aduga laiba sing sina konadra aduga makoi laiba sing sisu makoi da akan ba action law hai bagi laitrabra aduga piraga su amu makoi na tawdabra hai bagi marak
ꯆꯃꯝꯅꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨ ꯆꯃꯝꯅꯕꯁꯤ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕꯗ ꯃꯣꯔꯦꯗ ꯇꯥꯔꯤꯕ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯐꯣꯔꯁꯦꯁꯁꯦ ꯍꯧꯖꯤꯛ ꯁꯦꯐ ꯑꯣꯏꯔꯕ꯭ꯔꯥ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯅ 100% ꯁꯦꯐ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯊꯝꯃꯦ ꯍꯌꯦꯡꯁꯨ ꯔꯤꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯃꯥꯅ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟ ꯄꯥꯏꯕꯁꯤꯗ ꯃꯦꯁꯀꯤ ꯁꯥꯏꯗꯇꯒꯤ ꯃꯥꯗ ꯀꯩꯅꯣ ꯇꯧ ꯃꯇꯤꯛ ꯆꯥꯏꯅ ꯂꯧꯕ꯭ꯔꯥ ꯍꯧꯖꯤꯛꯐꯥꯎ ꯂꯧꯔꯤꯕ ꯔꯣꯜꯁꯤꯗ ꯌꯦꯁ ꯑꯣꯔ ꯅꯣꯁꯤꯗ ꯇꯝꯀꯥꯟꯗ ꯌꯥꯝ ꯐꯖꯅ ꯆꯥꯗ꯭ꯔꯦꯅ ꯂꯧꯋꯦ ꯑꯩꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯥꯗ꯭ꯔꯦ ꯂꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯆꯥꯏ ꯆꯥꯗꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯊꯕꯛ ꯇꯧꯔꯝꯕ ꯌꯥꯏ ꯇꯧꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯁꯤꯡ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯁꯤꯕꯧ ꯍꯥꯏꯕ ꯉꯝꯗꯦ ꯃꯁꯥꯅ ꯁꯤꯕꯨ ꯅꯝꯕꯔ 1 ꯅꯝꯕꯔ 2ꯗ ꯃꯁꯥ ꯀꯟꯐ꯭ꯌꯨꯁ ꯑꯣꯏ ꯃꯥꯅ ꯑꯣꯔꯗꯔꯁꯦ ꯄꯤꯔꯒꯦ ꯍꯥꯏꯕꯗꯤ ꯃꯄꯥꯟ ꯆꯪꯁꯤꯜꯂꯛꯏꯕꯁꯤꯡꯁꯤꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯗ ꯀꯥꯞ ꯑꯦꯛꯁꯟ ꯂꯧꯔꯣ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯔꯣ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔꯗꯨ ꯄꯤꯈ꯭ꯔꯦ ꯍꯥꯏ ꯑꯗꯣ ꯁꯣꯝꯗꯗꯤ ꯂꯧꯔꯛꯇꯕꯩ ꯃꯃꯤꯗꯣ ꯑꯗꯨꯝ ꯌꯥꯝꯅ ꯂꯣꯏ ꯇꯥꯕꯤꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯃꯥꯅ ꯄꯥꯋꯔ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯁꯦ ꯃꯥꯅ ꯍꯥꯏꯕꯁꯤ ꯏꯟꯕꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯄꯣꯠ ꯑꯃ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯗꯨꯅꯦꯕ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯅ there are the very big questions ꯃꯌꯥꯝ ꯑꯆꯧꯕ questions ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯃꯔꯛꯁꯤꯗ ꯉꯁꯤꯒꯤ ꯎꯅꯔꯨꯕꯁꯦ ꯍꯣꯏ ꯋꯥꯐꯝ ꯃꯌꯥꯝꯈꯛ ꯊꯝꯃꯦ ꯃꯥꯅꯁꯨ ꯊꯩꯗꯅ ꯈꯨꯝꯃꯦ ꯍꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯉꯁꯤꯒꯤ ꯎꯅꯔꯨꯕꯒꯤ ꯄꯣꯠꯁꯤ ꯃꯥꯅ ꯃꯣꯔꯦꯒꯤ ꯊꯧꯗꯣꯛꯁꯤ ꯇꯁꯦꯡꯅꯃꯛ ꯃꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯑꯦꯅ ꯂꯧꯕꯤꯕ꯭ꯔꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯦ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯄꯣꯠ ꯉꯁꯤꯐꯥꯎ ꯆꯠꯊꯔꯛꯂꯤꯕꯁꯤꯗꯤ ꯃꯥ ꯀꯟꯐ꯭ꯌꯨꯖꯟꯗꯤ ꯂꯩꯔꯦ ꯁꯤꯃꯗꯤ ꯈꯪꯉꯦ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯍꯥꯏꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃꯗꯤ ꯂꯩꯔꯦ ꯗꯤꯄ꯭ꯂꯣꯃꯦꯁꯤ ꯃꯔꯛꯇ ꯀꯩ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯔꯥꯖꯅꯤꯇꯤ ꯁꯥꯟꯅꯐꯝꯗꯤ ꯊꯣꯛꯇꯕꯅꯦ ꯃꯥꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯒꯣꯔꯃꯦꯟ ꯑꯣꯐꯤꯁꯤꯌꯦꯜꯅꯤ ꯁꯤꯗ ꯔꯥꯖꯅꯤꯇꯤꯒꯤ ꯑꯃꯁꯨ ꯁꯥꯎꯗꯅꯕ ꯇꯧꯕ ꯃꯇꯝ ꯅꯠꯇꯦ ꯑꯦꯁ ꯑꯦ ꯄꯔꯐꯦꯛಟ್ ꯏꯟꯗꯤꯌꯟ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯁꯥꯅ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯇꯦꯔꯣꯔꯤꯁ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯗꯤ ꯃꯥ ꯑꯗꯨꯒꯤ ꯑꯦꯛꯁꯟꯗꯣ ꯂꯧꯒꯗꯕꯅꯦꯕ ꯑꯗꯨꯗ ꯃꯥꯅ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯦꯁ ꯑꯦ ꯀꯃꯟ ꯄꯔꯁꯟ ꯑꯃ ꯑꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ